ai zik lei mafam ase none keitel ado khopum waterfall ga khopum kep ka da chang ga da bne ayam mana khopum je ko gi Bishenpur rom da gi chat pane ado ngasi ahamba oina none da gi pau ga da bne si kamai tau ge da ko chang ga gi bine si suruh kan aku isina aku gi driver ozagi minggu tak hai tau khopum waterfall amadi khopum kep chang ga da wa aku gi dem round ayuk pung mga makadigi hugalaga ko breakfast ka tong tawaga Tamenglong da tolok pane Tamenglong gi kep am lay farmland kep to ado tung te am bai tare ado na maram oraga koi ngasi koi kopumda mu plan amuk change so bai tare lagi lakpa lambi tu ni aduga da kilometer some kilometer ko Google Map tadi yang kre aduga aku ni satu jina somda kopum yang na ba aduga mayam soma kena Bishenpur ini hek lakko mafam do kasi dia aku tupul lagi keno lagi ini lakpa itare moni rom lagi ko adu mayam makata na suming minase yang bio ni, mayam. Ni betul yang bang, mayam bukan tahu bukan guni. Farmland kep tercet kena sama kerumda mu thongnya ada betul gila adu ga mu lai bagai am ti bai tare. Mafam jida tu lambi ya, lambi siam beriau ni mayam. Kata na cuma minit. Jadi sekolah kau kapung ni, masih tunggu merinda, tu ni nice jenis way asina, masih famda dong tabam tamda, jamna public singe, juga passenger gari singe, jamna dong saram kamne, kita dalam bisu kak bisu dina, juga baju top sina timing na tahan mersina, koi pa sing lapu singe, jamna dong kan ba, nanti mau timing hang dapat dina.
ꯄꯪꯅꯥꯗ ꯂꯥꯛꯁꯤꯜꯂꯦ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯖꯥꯝ ꯇꯧꯔꯦ ꯂꯝꯕꯤ ꯑꯩꯈꯣꯏ ꯊꯠꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯊꯥꯒꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯇꯕꯅꯤꯅ ꯁꯤꯗ ꯇꯥꯏꯃꯤꯡ ꯍꯥꯏꯅ ꯊꯥꯏ ꯕꯥꯔꯣꯗꯒꯤ ꯄꯨꯡ 1 ꯐꯥꯎ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯊꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯡ 5ꯗꯒꯤ ꯑꯌꯨꯛ ꯄꯨꯡ 8 ꯐꯥꯎꯕ ꯂꯝꯕꯤꯁꯦ ꯍꯥꯡꯉꯤ ꯑꯗꯨꯅ ꯆꯠꯊꯣꯛꯄ ꯂꯥꯛꯄ ꯆꯠꯄ ꯒꯥꯔꯤꯁꯤꯡꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯌꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯁꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯦ ꯈꯪꯂꯒ ꯑꯁꯤꯒꯤ ꯁꯤꯗ ꯆꯠꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯅ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯔꯦ ꯅꯣꯡ ꯆꯨꯕ ꯅꯣꯡ ꯃꯔꯛꯇ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯐꯝ ꯃꯤ ꯑꯃꯕꯨ ꯎꯗꯕ ꯊꯣꯛꯏꯅ ꯌꯥꯝ ꯂꯩꯆꯤꯟꯅ ꯌꯥꯝꯅ ꯇꯥꯡꯕꯒꯤ ꯃꯐꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯇꯥꯏꯃꯤꯡ ꯅꯥꯏꯅ ꯆꯠꯄꯤꯌꯨ ꯄꯦꯁꯦꯟꯖꯔꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯆꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯋꯥꯐꯝꯁꯦ ꯊꯝꯅꯤꯡꯉꯤ ꯑꯗꯥꯏꯗꯒꯤꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯐꯝꯁꯤꯗ ꯐꯥꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯎꯠꯆꯈꯤꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯣ ꯉꯁꯥꯏ ꯄꯨꯡ 3ꯗꯩ ꯍꯧꯖꯤꯛ ꯄꯨꯡ 4:30 ꯇꯥꯁꯜꯂꯛꯑꯦ ꯍꯥꯏꯗꯤ ꯄꯨꯡ 1:30 ꯃꯐꯝꯁꯤꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗ ꯃꯇꯝ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯃꯌꯥꯝꯗꯣ ꯃꯐꯝꯁꯦ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯕꯆꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯦꯛ ꯁꯤꯡꯁꯦ ꯃꯣꯏ ꯃꯌꯨꯝꯗ ꯂꯣꯏ ꯄꯨꯁꯜꯂꯛꯏ ꯁꯤꯅ ꯑꯩꯈꯣꯏ ꯒꯟꯆꯣꯏꯒꯤ ꯁꯥꯏ ꯌꯥꯝ ꯇꯦꯡꯉꯧꯅꯦ ꯁꯤꯗ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯒꯟꯆꯣꯏꯒꯤ ꯁꯥꯏꯅꯦ ꯑꯩꯅ ꯂꯩꯀꯣ ꯃꯐꯝꯁꯦ 4 ꯑꯁ꯭ꯋꯥꯏ ꯌꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯄꯨꯡ 1 ꯀꯥꯟꯗ ꯌꯧꯔꯦ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯀꯨꯛ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯡꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯑꯗꯨꯝ ꯇꯧꯕꯤ ꯌꯦꯟ ꯊꯣꯡꯕ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯝ ꯍꯦꯜꯄꯔ ꯑꯩꯈꯣꯏ ꯚꯥꯁꯀꯔꯒꯤ ꯕꯦꯡꯗꯔꯤꯁꯨ ꯎꯗꯔꯁꯦ ꯉꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯗ ꯑꯩ ꯆꯥꯒꯗꯕ ꯆꯥꯛꯅꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯌꯥ ꯍꯥꯞꯇꯕꯅꯦ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯅ ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯍꯥꯞꯆꯒꯦ 오케이. ꯀꯨꯝꯅꯒꯤ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯀꯣ ꯁꯣꯃꯥꯀꯂꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯃꯌꯥꯝ ꯆꯠꯀꯗꯧꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ I should fuck her in the Benz.